एनर्जी कंज्यूम तौबगी चांग हंथनबनी हाइदुना मियोय अयामने LED हाइबदी लाइट इमिटिंग डायोड सिनरकले अदुबो LED लाइट ना मियोय बिगी मित्त मतम पुंबगी ओइना हमाता थोअली हाइबा स्टडी अमदगी खंगले मेड्रिड लेबा कंप्लूटेंस यूनिवर्सिटी इन्वेस्टिगेटर डॉक्टर सेलिया संजेस रेमोस ना हाइकी LED गी मंगाल ना मतम सांग येरबदी मिट की रेटिना अमुक हन्ना फगतपा ngamnaroidaba mawongda amata thoali retina gi cell sing amata thokhrabadi amu hanna phagalakkpa ngamde nauna amuk sindokpasu yade haina thingspan.com gi report na phongdokhi researcher singna haiki computer mobile amadi TV screen loinana traffic light amadi street light punmag LED na sindoraklaba maramna malemda khudong thiningai oiba mawong ama ohelakpa yai Madrid ta leiba Complutense University gi investigator Dr. Celia Sanchez Ramos na haiki mit ki retina na amukpo amata thokhrabadi phagalakpa ngamde retina bo amata thoaliba LED light te yawba higok machu gi mangal nani Dr. Ramos na haiki sahi amada mioi bana mit pangthoktuna leibagi matam asi pulup punsilabadi pung lising taruk lomni hairiba pung lising taruk lomgi matam masida khusem gi maingal na yeibadagi mitta amang ata tholai yamna toina mit kuppa natraga ushinba tarwadi ama ata thokpagi sang hanthanba ngami ultraviolet ray sangba ngamloiduba afaba makhal gi sunglass ama uppaga loinana vitamin yawba chinjak chaba tarbasu mitpu khara makhai ngak thokpa ngami hairi amaromda environment and science and technologies journal da hongdorokpa study gi report amana haiki LED light ta lead arsenic amasung atei hakchang sungningai oiba substance kya amarom yawi maram aduna energy save tongnabani haiduna LED light sinabana hakchang da khudong thiba kya amarom tholakpa yai University of California gi Department of Population Health and Disease Prevention na traffic light car headlight amasung brake light yauna tongan tongan be LED makhal kya amarom gi maramda thizilami maduda angang be LED da cancer ohelakpa yaba lead chang wang na yawi haiba khanglaki angauba LED dana lead ki chang hanthajarabasu allergic reaction thon ba yaba nickel chang wang na yawi haibasu khanglaki masigi su mathakta LED makhal kharana pat amasung turen da leiba thawai panba sing hu selhanbaga loinana akoibagi sing nukhita akaiba tholakpa yai University of California gi Department of Population Health and Disease Prevention na haiki akaiba LED bulb ama turen da thada khiba matamda maduda yawba copper na ising da leiba nga sing hu selhanba yai nga adu charuba mioi kyabuna cancer na halakpa yai imungda LED bulb ama kaiba thoklabade akaiba machet sing sitokpa sengdokpada hand glove amasung mask uppa mathau tai maduda si naruba sumjit adu phawba imungda thambada khudong thiningai oi hojikki oina dei leibak amatagi lona LED bu hakchang sokningai oi haina phongdokpa leitri adubu researcher singna thijinbada LED gi khudong thiningai oiba sing mayek sengna khangba ngamle punma asi khanglakpadagi American Medical Association na karamba makhal gi LED light si nagadage haibagi matangda anauba guideline sing phongkhre yengbada angauba oina uhalabasu higok machu gi LED light na mit shogan batanatana brain da su ama ta thoali hairi American Medical Association gi researcher singna haiki LED light ki wavelength na numidang da brain dagi melatonin thadorokpada akaiba thoanba maramna tumbagi mawong matauda apanba pi isam samna hairabada smartphone amadi tablet tagi thadorokba blue light na thoanba ama ta singa chap manai punma asina maram oiraga malem gi akhang hi singna miyoibada akaiba piroidaba energy su save tawgadaba light makhan ama puthoknaba honari aroibada video sibu yengbiri khuding makpu hagatse